ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯣꯒꯥꯎꯆꯧ-ꯏꯈꯥꯏꯒꯤ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯅꯕ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ, ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯈ꯭ꯔꯦ꯫ ꯄꯥꯎꯃꯤ ꯑꯃ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 90 ꯔꯣꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯊꯧꯕꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯁꯦꯞꯇꯦꯝꯕꯔ 9 ꯑꯃꯁꯨꯡ 10ꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯍꯦꯟꯅ ꯀꯟꯈꯠꯈꯤ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯅꯦꯜꯁꯤꯡꯅ ꯐꯣꯒꯥꯎꯆꯧ-ꯏꯈꯥꯏꯗ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯁꯤꯟꯗꯨꯅ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 90 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ RAF ꯑꯃꯁꯨꯡ ꯀꯨꯃꯣꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯁꯨ ꯑꯍꯥꯡꯕꯗ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ANIꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯥꯏꯀꯥꯟꯇ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯐꯣꯒꯥꯎꯆꯧ-ꯏꯈꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯂꯛꯄ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯅ ꯃꯈꯨꯠꯇ ꯄꯥꯟꯕꯗꯒꯤ ꯁꯣꯛꯄꯅꯤ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠꯅ ꯄꯥꯟꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯇꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯝꯂꯤꯕ ꯕꯦꯔꯤꯀꯦꯗ ꯅꯝꯗꯨꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯍꯥꯟꯕꯗ ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯤ ꯄꯨꯟꯅꯕ ꯉꯥꯏꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤꯕꯅ ꯈꯣꯡꯖꯪ ꯑꯗꯨ ꯈꯔ ꯊꯦꯡꯊꯈꯤ꯫ ꯀꯣꯟꯅ ꯃꯤ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯆꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕꯗ ꯀ꯭ꯋꯥꯛꯇꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯕꯦꯔꯤꯀꯦꯗ ꯊꯝꯗꯨꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯇꯥ ꯂꯥꯟꯊꯣꯛꯇꯨꯅ ꯐꯣꯒꯥꯎꯆꯧ-ꯏꯈꯥꯏ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯐꯣꯒꯥꯎꯆꯧ-ꯏꯈꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯝꯕꯤꯗ ꯐꯩꯅ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯇꯨꯡꯗ SPꯅ ꯃꯤꯌꯥꯝꯕꯨ ꯊꯤꯡꯂꯤꯕ RAF ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯅꯈꯤꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯀꯣꯟꯅ ꯀꯣꯀꯣꯃꯤꯒꯤ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯌꯥꯎꯅ ꯃꯤꯍꯨꯠ 9 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯔꯕꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯣꯏꯁꯥꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯛꯇꯪ ꯄꯨꯁꯤꯟꯕ ꯌꯥꯕ꯭ꯔꯥ, ꯑꯩꯈꯣꯏꯁꯨ ꯆꯪꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ RAF ꯑꯃꯗꯤ ꯀꯨꯃꯣꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇꯕꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥ ꯂꯨꯞ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯅꯤꯡꯗꯦ꯫ ꯃꯩꯇꯩ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯈꯤꯕ ꯂꯩꯇꯦ꯫ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯍꯥꯟꯅ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯇꯥꯅꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯄꯥꯝꯂꯕꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯨꯀꯤꯁꯤꯡꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯂꯝ ꯄꯤꯌꯨ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯔꯤꯐ꯭ꯌꯨꯖꯤ ꯅꯠꯇ꯭ꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤ
ꯍꯧꯆꯥꯏ ꯏꯈꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯖꯒꯥꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯗ ꯁꯥꯖꯤꯟꯕ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛꯅꯕ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯉꯁꯤ ꯃꯈꯣꯏꯒꯤ ꯁꯥꯖꯤꯜꯂꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯂꯧꯊꯣꯛꯅꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ RFꯀꯤ ꯀꯥꯡꯕꯨꯅ ꯂꯝꯕꯤꯁꯤ ꯊꯠꯇꯨꯅ ꯃꯤꯌꯥꯝꯁꯤꯡ ꯆꯪꯍꯟꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯝꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯝꯗ ꯊꯝꯖꯤꯜꯂꯛꯂꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯊꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯗꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯕꯦꯔꯤꯀꯦꯗꯁꯦ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃ ꯄꯤꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯑꯃꯖꯤꯠꯀ ꯂꯣꯏꯅꯅ ꯀꯨꯃꯥꯔ ꯅꯣꯡꯊꯣꯝꯕꯝ ꯅ꯭ꯌꯨꯇv ꯀꯣꯀꯣꯃꯤꯅ ꯂꯧꯊꯣꯛꯈꯤꯕ ꯑꯃꯤꯠ ꯁꯍꯥꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯤꯠ ꯁꯍꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀ ꯌꯥꯅꯕ ꯄꯣꯔꯛꯇꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯣꯔꯕꯨꯡ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯪꯁꯟꯅꯕ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯅꯕꯗ ꯌꯥꯅꯔꯀꯥꯟꯗ ꯉꯁꯤꯗꯤ ꯆꯪꯁꯟꯅꯕ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯥꯔꯐ꯭ꯌꯨꯁꯤ ꯑꯀꯟꯕ ꯁꯛꯇꯤꯗ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯇꯣꯞ ꯃꯤꯌꯥꯟꯆꯥꯒꯤ ꯍꯥꯏꯕꯗꯤ ꯑꯥꯔꯃꯤ ꯏꯟꯗꯤꯌꯟ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕు ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯍꯟꯕ ꯌꯥꯗꯅ ꯊꯤꯡꯉꯒ ꯊꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯗ ꯑꯩꯈꯣꯏꯅ ꯂꯟꯗꯥꯔꯨꯕ ꯂꯩꯇꯦ ꯀꯨꯀꯤꯅ ꯍꯥꯟꯅ ꯂꯟꯗꯥꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯣꯛꯂꯛꯄꯗ ꯅꯠꯇꯅ ꯆꯤꯟ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨ ꯂꯧ ꯆꯪꯉꯛꯄꯗ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯂꯩꯖꯔꯤꯕ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯇꯥꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯆꯦ ꯊꯥꯔꯀꯥꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊ꯭ꯔꯨꯗ ꯆꯦ ꯊꯥꯔꯀꯥꯟꯗ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯆꯦꯟ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯃꯇꯝ ꯈꯔꯗꯪ ꯂꯩꯖꯒꯦꯅ ꯆꯦ ꯊꯥꯔꯀꯥꯟꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯁꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯏꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯔꯤꯂꯤꯐꯀꯨꯝꯕ ꯔꯤꯐ꯭ꯔꯤꯖꯒꯨꯝꯅ ꯊꯝꯒꯗꯧꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯟꯗꯥꯔꯒ ꯂꯥꯛꯑꯕ ꯀꯨꯀꯤꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯟꯗꯥꯔꯛꯏꯁꯦ 1991ꯗꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯥꯒꯥ ꯋꯥꯔ ꯀꯨꯀꯤ ꯄꯥꯏꯇꯦ ꯋꯥꯔ ꯑꯗꯨꯒ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯍꯦꯕꯤꯠ ꯊꯛꯅꯤꯡꯕꯒꯤ ꯍꯦꯕꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯕ ꯑꯃꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯖꯥꯇꯤ 63ꯅ ꯄꯨꯜꯂꯒ ꯂꯩꯕ ꯃꯅꯤꯄꯨꯔꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯉꯥꯛꯃꯤꯟꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯥꯏꯔꯤꯕ ꯕꯦꯔꯦꯛꯁꯦ ꯇꯣꯔꯕꯨꯡꯕꯨ ꯍꯟꯇꯣꯛ ꯍꯥꯏꯕꯅꯤ ꯇꯣꯔꯕꯨꯡꯕꯨ ꯍꯟꯇꯣꯛ ꯍꯥꯏꯕꯁꯤꯗ ꯉꯁꯤꯒꯤ ꯕꯦꯔꯤꯀꯦꯗ ꯍꯥꯏꯕꯅꯤ ꯕꯦꯔꯤꯀꯦꯗꯁꯦ ꯍꯟꯇꯣꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯤ ꯃꯈꯣꯏ ꯇꯥꯡ 35 ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨ ꯍꯟꯇꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯗꯁꯦ ꯉꯁꯤꯒꯤ ꯇꯣꯔꯕꯨꯡꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯐꯥꯎ ꯏꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝꯁꯦ ꯐꯪꯗ꯭ꯔꯤꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯟꯁꯦꯕꯅꯤ ꯏꯔꯩꯆꯥ ꯀꯟꯁꯦꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯉꯁꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯗꯤꯃꯥꯟ ꯑꯣꯏ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯇꯞꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯥꯕ ꯌꯨꯝ ꯆꯥꯛꯇꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯣꯡꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣ ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯀꯟꯅ ꯍꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯁꯤꯒꯤ ꯆꯦꯛ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯇꯪꯈꯥꯏ ꯆꯟꯒꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯂꯩꯔꯤꯁꯦ ꯃꯆꯤꯟꯗꯅꯦ ꯇꯪꯈꯥꯏ ꯌꯧꯒꯗꯣꯏꯅꯦ ꯁꯤꯒꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯒꯗꯤ ꯑꯩꯈꯣꯏ 300-400 ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯂꯥꯎꯊꯣꯛꯈꯤꯕ ꯇꯥꯡ 30ꯒꯤ ꯀꯩꯅꯣꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯊꯥꯔꯒ ꯂꯥꯛꯄꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯎꯅꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗꯁꯨ ꯑꯌꯥꯕ ꯈꯔ ꯂꯥꯛꯄ ꯑꯗꯣ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯈꯔ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯔꯦꯅ ꯉꯁꯤꯐꯥꯎ ꯉꯥꯏꯔ ꯂꯥꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯏꯗ ꯍꯟꯗꯣꯛꯄꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯇꯔ 200 ꯃꯨꯛꯇꯤ ꯍꯟꯗꯣꯛꯑꯝꯃꯤ ꯃꯣꯏꯅ ꯉꯁꯤꯁꯦ ꯍꯥꯟꯅ ꯃꯣꯏꯁꯦ ꯊꯝꯃꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯪꯉꯒ ꯑꯗꯨꯒꯤ ꯌꯦꯡꯉꯨꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯕ ꯌꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯄꯥꯝꯕ ꯈꯔꯁꯨ ꯑꯩꯈꯣꯏ ꯇꯥꯁꯤ ꯍꯥꯏꯗꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯨꯡꯒꯤ ꯀꯩꯅꯣꯗꯨꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯕ ꯑꯩꯈꯣꯏ ꯃꯗꯨꯐꯥꯎꯗ ꯍꯟꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦꯕ ꯃꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯪꯉꯦꯕ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯍꯪꯕꯗꯕ ꯌꯥꯗꯕꯅꯤꯅ ꯍꯪꯕꯁꯤꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ
ꯅꯨꯡꯗꯥꯡ ꯃꯣꯏ ꯁꯨꯝ ꯈꯟꯅꯔꯀꯥꯟꯗ ꯈꯔ ꯍꯟꯗꯣꯛꯑꯕꯅꯤꯅ ꯃꯣꯏ ꯋꯥꯈꯜꯗ ꯈꯔ ꯐꯔꯦ ꯈꯔ ꯐꯔꯒꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯪꯖꯟꯕꯁꯤꯅ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯗꯨꯝꯕ ꯑꯀꯤꯕ ꯈꯔ ꯂꯩꯌꯦꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯣꯏꯗ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏꯗꯤ ꯇꯣꯔꯕꯨꯡ ꯍꯟꯗꯣꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯞꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯟꯅꯔꯤꯕ ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯡꯒ ꯈꯟꯅꯖꯩ ꯈꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯂꯥꯛꯏꯁꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯗꯅꯤ ꯃꯌꯥꯝꯁꯤꯅ ꯂꯥꯛꯏꯕ ꯁꯣꯂꯨꯁꯟꯁꯤꯁꯨ ꯇꯁꯦꯡꯅ ꯑꯣꯟꯂꯤ ꯑꯥꯎꯠ ꯑꯣꯐ 100ꯇ 20% ꯈꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯃꯣꯏ ꯈꯣꯡ ꯁꯨꯡꯊꯥꯡ ꯊꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯒꯗꯤ ꯃꯌꯥꯝꯗ ꯂꯥꯟꯅ ꯂꯝꯖꯤꯡ ꯏꯔꯥꯡ ꯍꯧꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨ ꯃꯈꯣꯏ ꯈꯣꯡ ꯃꯆꯥ ꯑꯃꯇꯪ ꯊꯥꯡꯉꯤꯕ ꯈꯣꯡꯁꯦ ꯊꯥꯡꯕ ꯍꯧꯔꯤꯕ ꯃꯇꯦꯛ ꯈꯔꯁꯦ ꯊꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯀꯤꯖꯔꯤꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯒꯥ ꯇꯣꯟꯅ ꯂꯩꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯤ 700-900 ꯑꯩꯈꯣꯏ ꯅꯧꯅ ꯍꯣꯡꯖꯤꯟꯕ ꯍꯧꯔꯦꯕ ꯏꯔꯥꯡꯁꯦ ꯍꯧꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯋꯥꯅ ꯂꯩꯔꯨꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯒ ꯅꯧꯅ ꯍꯣꯡꯖꯤꯟꯕ ꯍꯧꯔꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯒ ꯅꯝꯒꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯅ ꯂꯦꯡꯗꯅ ꯉꯥꯒ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯩ ꯊꯨꯒꯥꯏꯔꯝꯃꯒ ꯑꯃꯨꯛ ꯍꯟꯈꯤꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ 사로라도 한도끼워봐. 아고시 랩자라게 봐. 강과이 바자르 봉세. 자가 시점 아두가 사나 하이고 와커정도. 거의 미야. 숫자가 시파하고는 시고 보는 우리가 와이프 건도 오게 봐. 아니 한국에 하는 거리야. 아니 수복 보인다. 아이고기 사로이나 마탁 동물인가 파운드가 땅 아침부 만ung다 도르bungi 감기권 여근이 이제 아무리 저기 또 비요 लेपिदगे हाक्तंग लेपियो अखोइगी वारी सानबगी पाउदम मदुंग हाक्तंग मिनिट मंगादंग तमजनबैदमक्ता तंजा लौजगे अखोइ मियाम लेखपरिबा इमाइबेल अमनि मरोफां ख्वाइ कुमरकी मफमदा अखोइ नोलुंगना कुकुमी अमदि अखोइ लकाइ भलंटियरगी मफमदगी करिमा पाउदम ममदन थमसगे मदुदि हौजे अखोइ बिष्णुपुर डिस्ट्रिक्टकी सुपरिटेंडेंट ऑफ पुलिस का अखोइगा करिमा कंडीशन खरा थमनरी अदु फाउबतंग मियामना नाक्तंग वार सुवाना अखोइ मफमसिदा लेंगदना शांति ओइर लेबिलबा मियामगी मफमदा नोलुंगना थमजर अखोइगी कंबाइ हाइनबा अखोइना मका बाजार फगोक्चैखै 1 नंबर 3 हाइबा मफमसि फाउबदा बेरिकेड से तथुपियु नत्रगदि अखोइ मणिपुरगी लाइबा इमाइबेल सिंग अमदि मरु मपांग अमदि सीएसओ अमदि कुकुमीना लुचिंगकांदा सिलेबल लकाइ भलंटियर अखोइ मयाम हलोइ हाइबा मफमसि हायर अथॉरिटीगा पाउ फाउनरकांदा हुजिं अखोइ मफमसे शांति ओइना मकी रीजन करी लाके हाइबसे सिबु कमदि लाकपिरिबा ख्वाइ पुनिमंगना फाताबिरकांदा लेबियो हाइबसे मियाम मफमदा नया कोलकाता का पलायन 60 रुपए का इस साइड राउंड साइड वाला साइड बनाओ तो भाई थोड़ा सा साइड होना ngasi kokomigi mihut kangbu amaga security force singa 𝐭𝗏𝐻 ꯏꯈꯥꯏꯗꯒꯤ ꯇꯣꯔꯕꯨꯡ ꯌꯧꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯈ꯭ꯔꯦ security force singna ꯇꯣꯔꯕꯨꯡ ꯐꯥꯎꯕ ꯆꯪꯕ ꯌꯥꯅꯕ barricade ꯅꯣꯡꯃꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯂꯒꯅꯤ ꯑꯗꯨꯒ ꯀꯪꯋꯥꯏ ꯐꯥꯎꯕꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ
Thawbal and 𝐶ꯛ district upon baluf tagdal na sinduna ngasi Thawbal district is sapam community hall da no more politics, no more violence against innocent life haba theme da nongmagi oiba public convention ama pangthokre mioi lising kayana saruk yaduna pangthokiba nongmagi oiba public convention aduna lagliba September 9 amasung 8 da Manipur pumba public curfew lauthokle haba yauna tungan ba warif kaya marum su lokre public curfew manungda miyamna lamsau sorakta tholaktuna Prime Minister, Union Home Minister amadi Chief Minister gi ifisi masing khangdana mai thabiu hainasu waref sing adu miyam da pathokladuna takdal gi convener 𝗍𝗘𝗡𝗦 na appeal tauki zotin na hai thamari hena nomai kapnariba si center amdi state government na khudakta lefhan gadabani lanjenaduna leiriba miyam bu lengak na matik chaba protection piduna aki akhang yaudana masa masa gi mayumda halhan gadabani miyoi bagi hingbagi lambida ayat apan piriba akoi bagi saktam bu manghanduna reserve forest ki area koktok tuna popi thariba sing taktokadabani indigenous people sing athubada protection pigadabani amadi manipurda lariba CSO sing punsinduna amata oina lorpa firepta tagdalna sogatkani haiba waref sing lore haki Prime Minister of India state asida nung hawal lapiyadana amasung masibu kamdapidaka loina Union Home Minister na state asida divide and rule policy senduna sing amasung kam thayukuna tongan administration satharpa amati Manipur ki Chief Minister na state legislative assembly ama pamduna Manipur miyamgi yanungi singi matik saba wari pamma loba ngamdaba kaya asina maram mereka lakiba tangnipan amasung mapan haitare September 2020 da Manipur kumbada public curfew ma tadana lautole haiba public curfew asida Manipur da diba civil society kunga amadi public kunga lamida thopiduna masibo sobapiu loina haiba public curfew se to 𝐶𝐞𝐰𝐬 program ama sabida leiba sigi mamoidana koi tadana pamok jabani barpasna haiba doli asida aikogi public curfew 40 hours ke public curfew sida Manipur da liba niyam singna masibo sabati bolena Prime Minister, Home Minister amasung Chief Minister aikoi hojik liba sarkar ta koi mokro thokna haiba singa sigi ifisi singa se masim thigum jaga thumda masim bai thabiu haina se mai ta karnya nundare Thawbal amasung 𝐶ꯛ district ki mioi lising kayana saruk yaduna pangthokiba mifam aduda takdal gi chairman 𝗦𝗀𝗢𝗍 na thoram mapu retired IAS RK Nimai amasung Manipur University ki law department ki head Dr. Yumnam Premanandana wangangloi sing oina saruk yaki miyam gi convention aduda thamari helaklaba lan asida laikhidraba athawba singi mafamda minute ani tumina leptuna ikai khumnaba utki ngasigi convention aduda Federation of Civil Society Folks Coordination Committee of 30 Assembly Constituency Langsai Thauna 𝐶ꯛ Youth of Manipur na singba tongan ba loop singi mihut singna sarugyake Tampaki District Mari Imphal East, Imphal West, Thawbal amadi Vishnupur District da numit khudiki ayuk pung 5 dagi nungtil pung 6 forward curfew kongthok lamba adu ngasi September 3 ki oina pamdaba thaudok sing thoklakpa yai haina chingnaba leibadagi hariba district sing asida CRPC ki under section 144 1973 ki makhada athingba thamle haina lauthokre District Magistrate Imphal East Kumantem Daina amasung Additional District Magistrate Imphal West Dr. N. Johnson Meitei Anina Gerald amang ngarang thokpaga loinena ngasi ayuk anganbadagi Greater Imphal gi akoibada security gi ahenba jackson thorang lokatpa hokre aikoi gi paumina tongan mamafam singda chatuna yengsulubada Imphal gi maru oiba junction sing Kaisampa junction Singmairong khongnang ani kara konung mamang turning point lamlong kaichelna singba mafam singda achat awok sing check tawbagi thabak kankhatkre gari achauba singda tinted glass napsindura thorakpa sing khamdana lauthokpagi thabak su chathare adubu nomada changdraba yadraba polam sing puba Analaeng ising electricity, PHED, petrol pumps, school, college, municipality, press and electronic media,
कोर्ट की थबक थौरम याउन एयरपोर्ट की पैसेंजर सिंगदरी अथिंगबा asi komthokle ngasigi chathakiba curfew na lamdam asigi mahausa ki punsida chauna kaiba piki inter district fauna ba passenger puba gari sing chenakide 𝐂𝐲𝐸 school college hangnarabasu mahairoi kabagi chang nemki maraksida hayengi oinadi curfew ayuk pung 5 dagi numidang wairam pung 6 faba Imphal West amasung East district animakta komthokani haina mari lenaba authorities singna order thokre curfew matamda curfew thugai piraga gari thokirei bai silinau singna adomadomna curfew matamda thokpirapagi maramado koigi reasonable ground oidragadi medical ground da ana yeki chatpa aduga duty chathokse essential service amadi school college ka kiba ichai so sing thokokhin chatpa koigi reasonable ground koi na verify tokjagani aduga banataba khaidodi adom so curfew violator amani haraga koi na detain tokjagani waro biroi Indian Red Cross Society Manipur State Branch na snenduna ngasi Saziwa Jail Complex ta Manipur lengak na nauna sangakraba matam kharagi leinaba prefabricated yum singda leriba mioi singda Manipur gi Governor Anusuya Uike na yengsinbaga loinena tangai fadana changba polam sing yanthokre Imphal East District Saziwa Jail Complex ta leriba prefabricated house ta leriba mioi chani rom gi thaknaba ising pinaba water supply system ama changa sangaki loinena tangai fadaba polam kaya su Governor na yanthoke thoram aduda Imphal East District Deputy Commissioner Kumantam Daina Amadi Secretary to Governor Bobby Waikhomsu Sarugyaki Khongsat aduga mari lenera Manipur gi Governor Anusuya Uike na hai media na thokliba irang asigi matangda yariba makai miyamda mamut tadriba Kanglup masel nusinaroi daba pau miyamda fongbiganu thaudok amagi mapung fana khangjiba aranba pau pibiganu maduna irang asibul loshinaba honabada awaba oigani media na miyamgi khallaga thamoi singna thabak tawbiu haiki Governor na makha taraduna hauzik thokliba irang asina maram oiduna lanjannaduna leiriba miyoi sing tangdu leitaba punsida hanjallakjiba fawbadi Manipur lenga ki maikedigi leinaba yum makhoigi tangai fadaba polam sing fangangani pikliba angang singsu lemna mahi masing tamhannaba honari miyoi khudingmak afaba thaknaba ising marang kaina fangangani amadi ana ayek yarakpada lengak na lemna laing chathagani haina su phongdoki मुझे ये देखकर बहुत ही अच्छा लग रहा है मैंने जब कैंपों में जब लोग रह रहे थे तो उस समय हमारे जो अधिकारी हैं चीफ सेक्रेटरी चीफ मिनिस्टर उन तमाम सारे लोगों से भी कहा था कि इतनी बड़ी संख्या में लोग कैंपों में कितने समय तक एक साथ रह पाएंगे और निश्चित रूप से जिस तरह का माहौल था पूरा परिवार जहाँ भी करीब 350 पूरे प्रदेश में कैंप लगे हैं और बहुत बड़ी संख्या में मैं आई थी पिछले समय कॉलेज में भी निरीक्षण करने मुझे देखकर भी थोड़ा सा लगा है कि इस तरह की स्थिति में काफी समय तक रहना बहुत मुश्किल होगा फैमिली के साथ फिर उस परिस्थिति में भी मैंने ये कहा था कि हमको टेम्परेरी इस तरह का कुछ इन लोगों को आवास बनाकर हाउस कुछ देना पड़ेगा ताकि लोग फैमिली के साथ कुछ समय के लिए वो लोग शांति के साथ रह सकेंगे क्योंकि इस समय का जो माहौल मौसम और जहाँ से भी वो लोग आए हैं वहाँ से रिसेटलमेंट करना अभी थोड़ा समय लगेगा वो भी होगा आप ये ना सोचे कि ये शायद आपका परमानेंट होगा परमानेंट नहीं ये टेम्परेरी और ये तमाम हमारे मणिपुर में एक पीस का माहौल बन जाएगा और शांति आ जाएगी और ये तमाम सारी स्थिति पूर्व की तरह अगर हो जाएगी तब जहाँ से जो भी व्यक्ति जिस गांव से भी आया है वहाँ सरकार के द्वारा उनको नए मकान पक्के मकान बनाकर सरकार के द्वारा दिया जाएगा Manipur dagi tonganba administration taliba kuki MLA mapan kuki civil society organizations singi mihut sing amadi suspension of operation su chatnariba kuki militant groups singi luchingba singa Mizoram gi chief minister Joram Thanga unaduna hauzik thokliba irang asigi mayon kupna khana neina krihari Mizoram gi chief minister na chair lauduna pangthokiba mifam aduda Manipur gi Chief Minister N. Birena Luchingba Lengak Asida Cabinet Minister Oina Yauriba 𝐿𝗡𝗡𝗩𝐻𝐾𝐸 Nemcha Kipgen Yauna MLA Mapan Mizoram Lengaki Mizo National Front ki MLA Singh Minister Singh Mizo People's Convention ki Luchingba Singh Kuki Students Organization Mar Inpui
Committee on Travel Unity, Zomi Council Students Organization amadi atai luchingba singna sarugyaki. Adumakpu hauzik laingduna leiriba BJP gi MLA Vungzagen Valte di sarugyaki de hari. Mifam aduga mari lenena CM Zoram Thanga Manipurda thoklibeirang asina awaban nanglaba singi damak nungaitaba fongdokladuna Mizoram gi miyamna kuki singi tangai fadaba lakpada mating pangnaba thaurang tawduna lei haiki. Pangthokadaba tungi thabak thoram singi damak tongan ba CSO sing amadi miyamna kupna khanari Manipurgi kuki legislature tara suda leiriba group sing yauna CSO singna May ahungi irang asi thokjungai mamangdagi tanduna lakiba separate administration demand adu pibagi mahuta Manipur High Court na mitai community bu scheduled tribe ki status pigadabani haina order thokibadagi irang asi hengalakibani haikibaga lonina achumbagi damak makoina mating pangkani habigi thazaba piraki hari. Haukiba May kunhumdoigi numidang pung 13 rom taba matamda Moirang AC gi manung chanba Tronglaubi makha Guru Khana Tronglaubi awang malom lekai amasung Tronglaubi awang maningda kuki militant singna maitegi yum kunma thoitum na mai thakibadagi yum kuntra taruki mioi chani subna manga lanjana duna tongan ba club sing maira paibi amadi khangna chanabagi da chung safam lauduna hingle July 10 da mari lenaba Manipur lengak amadi DC da makhoi gi leifam ama pibi naba haizakhrabasu AC asiki MLA na seng sak pochei khara pikhrabasu chap chaba thabak amata tawbiraktabagi mayokta Riots Affected Family Forum RAFF Trong Lawina Pendaba Fongdoktuna ngasi wakat mifam fongkre mifam aduda saruk yaraduna Empremissory High Mama Oibi Kayana Macha Singi awat apapi ba ngamlaktaba haibase sufam nongfam leitabadagini miyamna thengnariba awaba sida local MLA atopa mioi kharana mateng panglakliba asina penthoklabasu kham thengna awaba mayuknari masina hingba yaroidabana athuba matamda ekhoi gi hingna balambi piu ekhoi punna hingna ba camp hangbiu haike Tang om tegi hau irang sina tang kulum dari aling sida kogi maning thangba Guru Khana amadi Tronglaubi maning lekai makha maning gi chongmong khono gi gelmunda leiba maitai gi yum malom lekai puna mak sida yum kunga mathase patum na mai sakra bane adu kunha tare amna chaau da bane masai da ko puna se thok sara pase mi sani ga manga se sani manga da nati yami khara amadi rikim se jin banang ba kambu ba di yam khara na rikim se jin ba ya Hangta ba koisina akoisi yamana religion de sang basu thangangta bi sallo khara yaudara pagi senari ngai kholi ngai adagi yum tha da banina khara phagadra sang ba bi yagadra ya ngai khongna lai ngai sang haudre akoina changi ha matam di religion basu sang ba ya dongja ba lai chen ixwarian do khoise jun gi tang tara da di sida koi chalaga che thanga charu akoi gi religion ma hangbi oina adu su matam ro de na hangbi dre di panchayat leiba sing da so koi thaba ya ba se mari leina bo thosna thagi adu ngasi ba ko madu di kai bom ta phangbalai te Tungda Forum asigi Vice President Madhu Mongol na hakibada awaba taraba kakngau naraba mioi kaya sibu matam kharada oirasu pun leinaba sinbiu aikhoibu nauna leinaba lambi paliba lengak asina sinbiu ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯉꯣ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯁꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯥꯡꯕ ꯊꯤꯡꯊꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯕꯤꯗ꯭ꯔꯒꯁꯨ ꯑꯄꯨꯟꯕꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯈꯣꯏꯔꯤ ꯇꯥꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥ ꯑꯃ ꯂꯧꯕꯤꯔꯒ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞꯁꯤꯅ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦꯔꯒ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯍꯥꯎꯇꯪꯗꯤ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯑꯋꯥꯕꯁꯦ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯅꯕ ꯂꯝꯕꯤꯗꯣ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯔꯤ Kangluf anigi marakta thokliba irang asi tha mari fazalakle adubu warashin puraktuna magi maramdamda hanjal hanbagi wafam leitre aikhoibu relief camp asida kayam kuina layu haibano athuba matamda isa gi pongna form reikai yumda hanjal hanbiu haina lenga ki pungning chingsilakle Churchanpur digi lanjan naraktuna 1000 makha khabam high school
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ 3 ꯐꯥꯔꯛꯂꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯄꯣꯛꯅꯐꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯌꯨꯝꯗ ꯂꯩꯕꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯕꯤꯒꯗꯣꯏꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞꯁꯤꯟ ꯄꯨꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒ ꯊꯥꯔꯒ ꯊꯥ 4 ꯐꯥꯖꯤꯜꯂꯛꯂꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯁꯨꯝ ꯊꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯍꯥꯏꯕꯁꯤꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯕꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯛꯈꯤꯕ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯏꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯣ ꯄꯨꯔꯥ ꯃꯪꯒꯤ ꯁꯛꯇꯝꯅꯦꯕ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯁꯦꯠꯂꯛꯏꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯑꯗꯨꯐꯥꯎꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯄꯣꯠꯇꯦ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯆꯦꯟꯕꯅꯤꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯈꯟꯗꯣ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯑꯃꯨꯛ ꯈꯜꯂꯤ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯏꯕ ꯃꯊꯪ ꯃꯩ ꯊꯥꯔꯛꯏꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯔꯥ ꯃꯪꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯤꯌꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯗꯨꯅ DC ꯏꯝꯐꯥꯜ ꯋꯦꯁ DPC CEO ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ BDO ꯄꯥꯠꯁꯣꯏꯅ MG ꯅꯔꯦꯒꯥꯒꯤ ꯃꯈꯥꯗ ꯖꯣꯕ ꯀꯥꯔꯗ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯤꯔꯦ ꯑꯃꯗꯤ ꯅꯨꯃꯤꯠ 18ꯒꯤ ꯈꯨꯠꯁꯨꯃꯜꯁꯨ ꯐꯪꯖꯔꯦ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯨ ꯄꯤꯕꯤꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯀꯣꯟꯊꯧꯖꯝ GPꯒꯤ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯃꯤꯇꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ May 3 Manipurda leptana chatharakliba kanglufki irang asida Manipurda leriba civil society organization singna amatta oina luchingduna amatta oiba lisingda sangdriba fawba amadi Manipur lengakna Manipur kannaba achetpa waref ama lawdriba fawba Thawai Miral Women's Wing gi ima singna chara henbaki khongjang sangsinkhini haide Thawai Miral Women's Wing na changsiliba chara henbaki khongjang gi ngase mari suba tangkaki ahum sanba nimiki oina Kurai Thangzam Lekai dagi Lorembam Ongbi Sachirani Amade Usam Ongbi Radha Mani Anina September Mari dagi Haurakiba Chara Henbaki Khongjang da Sarugyari Khongjang Sangsilibi Lorembam Sachirani na hai Hauzik Manipurda Leriba Lup Singh Amata Oina Punsinduna Kuki Singna Manipur bu thugaina ba honariba asik Kanba matam oide Karigumba Lup Singna Majoy Mazoi Taduna Lan Thengnarabadi Masidagi Henba Kaya Thoglakigani Leriba Lengak Asina Thausadana Leriba Si Tobigano Matam Chana Manipur Kanaba Honabiu September 3 Iboyama Sumang Lila Sanglinda Pungadoriba Miyamgi Mifamda CSO Singh Mairapaibi Amade Miyam Pumna Magna Saruk Yadun Amata Oina Punsilasi Haike Manipur kanbagi phibam da taraktragadi sidagi henba khongjang changjalakhineba aduga tawbobu huji akhoina chara herine helije nahamte yapote ahan ngatani anambana ahan jinje kamai tawino ima jinje kamai tawino haina laibak pairiba khoi Manipur da laiba moi humphuje kana agum ama laaga ngasibo hangablaiteba moina khali moi thokpa sige chijajano khoi thokpa khoi phamje kondaba yade hadana dum kol lairaga huji bawda khoi mechidadi kolera laure khoi aduna moi je thabak se fajana amta paikhala ninge hore pung mari manga baw manungda kari oira kadage Manipur da hong ma kari la kadage je khangdriba phibam amadi tara ro mama oibi singi oina ko phibam amadi tara roi sengna aijarabada aduga tawbobu hayengi ibo ya ma changne na tawdoriba meeting je Manipur kaningba kayaningdaba nupi ora ju nupa ora ju loina mak saruk ya biyo aduga ne Manipur je amta kalhuje ba UNACO School gi Chairman and Irabantana Hauzik Manipur da thokliba irang asiga mari lenina lanjina duna leriba awaba mayuk nariba inmates singi tangai fadaba relief material amadi makoibu thindok thizin taunaba gari amadi driver pibagi thawongbu Imphal East District Administration gi maikedigi Certificate of Appreciation khusinakre Imphal East gi Deputy Commissioner Khomantham Dainana UNACO School gi Chairman and Irabantana Pukjel Sauda mayum makai thadokjuna lanjina duna leriba miyoi singi tangai fadaba relief material sing mateng panglakpada natana polam sing adu tongan ba camp sing da yauhannaba amadi miyoi sing adu thindok thizin tawbada van amadi driver tha ama hena pirakpada district administration gi maikedigi thagatpa amadi ikai khumnaba utpa phongdorokpani haina UNACO School gi Marketing and Communication Officer na thadorokpa chirol amana hari
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯣꯒꯛꯆꯥꯎ-ꯏꯀꯥꯏꯒꯤ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯅꯕ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯈ꯭ꯔꯦ ꯄꯥꯎꯃꯤ ꯑꯃ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 90 ꯔꯣꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯊꯧꯕꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯁꯦꯞꯇꯦꯝꯕꯔ 9 ꯑꯃꯁꯨꯡ 10ꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯣꯀꯣꯃꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯍꯦꯟꯅ ꯀꯟꯈꯠꯈꯤ Northeast Window TVꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ